breakfast के पोहा से मतलब हौबे ने चांग से नोमना खर यामी नोमना जब जाए भुजिया से खतंग हापसे तुका लेबा हवाई अंगोबस खतंग हापसे हावे बसे मरक तक चाबद अदगी ग्रीन टी मने ग्रीन टी सिदी अइना पामबगी नत्रगना हेल्दी ऑप्शन ने हाइबगी को थकपदि नतेब अइ यादबगी संगोंगी चादि याम पामेबा चंपा से खतंग हाप्स संगोंगी चासे थकपा मतमदा अइसे पुकसे नाबा चखावमा नाबा दमाइ हे तवेबा दइ नुंगाइतबा अदुना इसिंगा तौरगा थकपदि बिट लेतमनि चा पामबैना ग्रीन टी दा ताबा सि यारे ब्रेकफास्ट के सिंजुसे हाउदे मानद्रो हबी मना यावरे कोबी खितंग यावरे मरोय मपांग सुना यावरे मरोय मपांग मुक थुबी बो यावरे अनबॉक्स याम तौग्रे हदक्ते आइना अनबॉक्स की वीडियो से हापकेना खनबा दो हापसे केनो ओइद्रे मचित मचित लाएबको Amazon सु अदुगा अमना मिंत्रा दगी याम लाइबा एनो रीजन सेल तौबदो अदुदगी मिंत्रा गी अदुमसु खरा लाइबा अदुना मचित मचित लाएबको अदुगी हांगागा येंगागा यारोइदोबो खोलोइदोबो ओइतादि हंदोकपा अदुगी मतमदो पुलप ngai लेरदि यारोइनने अदुमाइना अमम याम हांग्रे सिगिसिना Amazon दगी हजित लापने आइ हांगदा ngai कोलाजेन गा ना कोलाजेन ने अमना सिगी नेपकिन पेपर सिने सोलिमोगी सिगी 2 प्लाई से सिजनबा याम नुंगाइबको सिसे पैक ऑफ 4 ने सिमा लेरे अदगी अमना इनारी की कोलाजेन ने कोलाजेन सिगी सिना कनो तो लेमन की फ्लेवर दो रंगनी याम हावेबको अदुना अदुगा याम कानागिबसे एंगोंदा अदुना सु ओइगीबा अदु आइना हौजिक थाइबसे अइश तो सिगिसिने सिमा पांदि थादि सि पैक ऑफ 2 रंगनी से हांगा येंसेको अदगी आइना हौजिक थाइसिना सिगी ब्लूबेरी फ्लेवर से हौजिक थके तैने थेंजन ग्रानी नतदि ना अयुक्ता थक हौद्रेबा अदुगा सि होरेन थेंगा कान हेक्ता कावबसु यावे समजे शैम्पू तौरगा सुमाइनो एदो कंखलिने सा इसिंग थोंबा खोटपा कई तौरुबा लोइरे अदुगी समगम ता हात्रि समगा कंखलगा हातपगी मतमगा लैते होजे अदुम सुमाइना क्लिप अम चपसले अदुगा अदुम कंगजहल्ले बतंदा नत्रदि मतमजे याम संगदेबा सि हांगाके दु येंगस अनिने यावर्स lime flavors in how अखोइगी निंबू पानी हावबगा थकपै टाइपता फ्रेश lime द खतंगा मु आइना सुमजन बनेबा अदुगने याम हावे हाइसे तो मागी MRP से 1600 पीबगा 200 ग्राम ने कोलाजन से काइदगी लैना हांगपदो Amazon दगी आक्तने लाइसे सिना ngarang lakpani sigise double sided tape ne akhoi sa furit firon gumba khatang jiri lawbo khotpa sugumba gumba da season aba nungai ba swaida skin daga nappaga double sided hangdo kan smana naphan ba yaba laidana ko adugi dune sigi season adri se ayam tadi ngarang dang lakta ngai sisu Amazon dagi laiba collagen se thaksa ai hanagi se lotion se hojik lakpa se sigi sina मथंग अमुक थकनब हानगिसिना लोशन गिबना थाइबस सुमाइना स्कूप अमा यारे अदुगा इसिंग हैजनबदा अदुम तोंबने सिजे ब्लूबेरी की ओइबे क्लियर ओइद्रा ब्लूबेरी ओइबे ने कलर्स
ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯑꯗꯨꯝ ꯊꯝꯃꯝꯕꯗꯁꯨ ꯇꯨꯝꯕꯅꯦꯕ ꯑꯗꯨꯒ ꯀꯣꯂꯥꯖꯦꯟ ꯁꯦꯡꯗꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯑꯐꯕ ꯑꯣꯏꯗꯕꯁꯦ ꯁꯤꯒꯤꯁꯤꯗꯤ ꯇꯨꯝꯃꯨ ꯄꯥꯛ ꯌꯥꯗꯕꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯍꯥꯏꯗꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯐ꯭ꯂꯦꯚꯔꯒꯤꯅꯦ ꯁꯤꯒꯤ ꯕ꯭ꯂꯨꯕꯦꯔꯤꯒꯤ ꯌꯥꯎꯔꯛꯄꯅꯤꯅꯅꯦ ꯎꯗ꯭ꯔꯤꯅꯦ ꯏꯁꯤꯡꯁꯦ ꯑꯌꯤꯡꯕ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯁꯥꯕ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯋꯤꯟꯇꯔꯗꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯛꯑꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟꯅꯤꯅ ꯏꯁꯤꯡ ꯆꯨꯝꯅꯒꯤ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯏꯁꯤꯡꯁꯤꯅꯅꯦ ꯊꯛꯏꯁꯦ ꯍꯥꯎꯋꯦ ꯃꯍꯥꯎꯁꯨ ꯈꯤꯇꯪ ꯇꯦꯡꯀꯤ ꯑꯣꯏꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯁꯤꯁꯦ ꯍꯧꯖꯤꯛꯇ ꯗꯨꯄꯠꯇꯥꯅꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯃꯤꯅꯦ ꯀꯣꯇꯟꯒꯤ ꯗꯨꯄꯠꯇꯥꯅꯦ ꯑꯩꯁꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯏꯟꯕꯁꯦ ꯀꯩꯅꯣꯝꯃ ꯄꯥꯝꯗꯅꯅꯦ ꯃꯤꯁꯣꯗ ꯑꯃ ꯌꯥꯎꯋꯦꯅ ꯂꯩꯁꯟꯕꯅꯦ ꯌꯦꯡꯉꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯅꯤ ꯂꯧꯔꯨꯔ ꯀꯥꯁꯜꯂꯛꯇ ꯉꯥꯏꯔꯤꯕ ꯑꯩꯗꯤ ꯀꯂꯔꯁꯤꯡꯁꯤ ꯁꯨꯝ ꯎꯕꯗ ꯋꯥꯏꯠꯀꯨꯝꯕ ꯌꯥꯎꯕꯁꯤꯅ ꯍꯦꯛꯇ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯟꯕ ꯈꯣꯠꯄꯒꯤ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯟꯕ ꯌꯥꯔꯅꯤ ꯐꯤꯁꯨꯅꯦ ꯁꯨꯕ ꯆꯥꯝꯕ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤꯕ ꯁꯤꯁꯦ 200ꯒ 25 ꯂꯥ ꯀꯩꯅꯣꯅꯦ ꯑꯗꯨꯗꯣ ꯃꯃꯜꯁꯦ ꯃꯥꯅꯦ ꯏꯃꯥ ꯑꯩꯗꯤ ꯑꯗꯨ ꯁꯜꯋꯥꯔ ꯁꯦꯠꯂꯛꯀꯦ ꯇꯧꯔꯒ ꯍꯥ ꯂꯩꯌꯦ ꯑꯩꯗꯤ ꯏꯁꯇ꯭ꯔꯤꯒ ꯇꯛꯑꯒ ꯊꯨꯞꯆꯜꯂꯒ ꯊꯝꯃꯝꯃꯦ ꯗꯨꯄꯠꯇꯥꯗꯤ ꯃꯥꯟꯗꯦ ꯇꯥꯕꯨꯡ ꯑꯩ ꯑꯗꯨ ꯁꯦꯠꯀꯦ ꯈꯤꯇꯪ ꯉꯥꯏꯔꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯕ꯭ꯂꯨꯁꯦ ꯑꯣꯏꯅ ꯁꯦꯠꯂꯒꯦꯅ ꯁꯅꯥꯁꯨ ꯑꯩ ꯑꯗꯨ ꯆꯤꯟꯒꯦ ꯈꯤꯇꯪ ꯉꯥꯏꯔꯝꯃꯦ ꯅꯣꯡꯃ ꯃꯊꯪꯗ ꯇꯧꯔꯁꯦ ꯁꯦ ꯑꯩꯅꯅꯦ ꯉꯁꯥꯏ ꯄꯣꯠ ꯂꯩ ꯆꯠꯄꯗꯅꯦ ꯁꯤ ꯌꯥꯎꯔꯝꯃꯦꯕ ꯃꯣꯏ ꯗꯨꯀꯥꯟꯗꯣ ꯑꯥꯗ ꯃꯃꯥ ꯍꯣꯏ ꯃꯅꯥꯛꯇ ꯑꯗꯩꯗꯤ ꯁꯤꯗꯤ ꯃꯁꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯆꯥꯅꯤꯡꯒꯗꯧ ꯃꯥꯜꯂꯤ ꯍꯥꯏꯅ ꯂꯧꯔꯛꯑꯦ ꯆꯨꯝꯕ꯭ꯔꯥꯕ ꯅꯨꯡꯉꯥꯏꯌꯦ ꯑꯉꯧꯕꯁꯦ ꯑꯉꯧꯕ ꯃꯆꯥꯗꯤ ꯃꯥꯟꯅꯗꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯣꯏ ꯆꯠꯂꯤꯅꯦ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯒꯅꯣ ꯀꯩ ꯂꯩꯌꯨ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯂꯩꯗꯣꯏꯔꯣ ꯂꯩꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯍꯥꯎꯋꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯅꯪꯗꯤ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯃꯥ ꯍꯥꯏꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯅꯨ ꯑꯆꯥꯄꯣꯠ ꯂꯩꯌꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯑꯗꯨꯝ ꯂꯩꯌꯣꯕ ꯍꯥꯎꯋꯦꯕ ꯑꯆꯥꯄꯣꯠꯀꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤ 이세도 ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄ ꯌꯥꯗꯦꯕ 이세도 ꯈꯪꯕ꯭ꯔꯥ ꯀꯛꯑꯦꯕ ꯑꯩꯈꯣꯏ ꯌꯧꯔꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯣ ꯀꯥꯜꯂ ꯆꯠꯂꯣ ꯃꯥꯏꯗꯨꯁꯦ ꯑꯩꯈꯣꯏ ꯏꯟꯗꯨ ꯆꯥ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯂꯣꯝꯗꯒꯤ ꯂꯥꯛꯏꯅꯦ ꯃꯁꯥꯗꯣ ꯈꯔ ꯍꯟꯊꯕ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯕ ꯑꯗꯨꯅ ꯆꯪꯉꯨꯈꯤꯒꯦ ꯁꯤ ꯌꯥꯝ ꯈꯣꯡꯉꯦ ꯇꯜꯂꯦ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯈꯣꯡꯉꯦ ꯁꯣꯝꯗꯒꯤ ꯑꯣꯜꯂꯛꯀꯦ ꯍꯣꯏ ꯂꯥꯛꯑꯦ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯈꯨꯆꯥꯎ ꯑꯃ ꯇꯧꯔꯦ ꯀꯦꯖꯤ ꯀꯌꯥ ꯂꯨꯝꯃꯒꯦ ꯁꯤꯕꯣ ꯑꯣ ꯑꯗꯨꯋꯥꯏꯗ ꯈꯔ ꯀꯨꯏꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯋꯥꯏꯗ ꯈꯔ ꯂꯦꯞꯄꯦ ꯂꯩꯍꯧꯋꯦ ꯃꯥꯗꯣ ꯉꯁꯥꯏꯗꯤ ꯆꯠꯁꯦꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯣꯊꯥꯅꯤꯡꯉꯕꯖꯥꯠꯅꯤ ꯇꯨꯝꯅꯥꯎ ꯃꯥꯁꯦ ꯌꯦꯡ ꯃꯥꯏ ꯆꯒꯨꯝꯕꯩ ꯐꯣꯇꯣꯒꯁꯦ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯨꯡꯁꯤ ꯉꯥꯎꯒꯦ ꯁꯤ ꯆꯔ ꯌꯥꯝ ꯄꯛꯑꯦ ꯈꯣꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ
Ipak paaga mabani dumanay na. Tabung? Bung bi? Bung. Sing di ay ma kaino ni. Ma di program lami do hore ni ngang di sa ba. Yo le akhoi. Pung manga ma khai wai yo le. Smart dia da hain da ba mi me ama khonje. Amta ta da ba gi ne akhoi ka manung du ta angang mo ya da su angang ani am leirame. Adega akhoi gi ahum chapne manga sure na de ngang ka chaw ba ne akhoi me yam yam ma wa ngang na khala pu da haina dra ba ne sina. Adui wari ke toran haira. Haidu kono haira ikai jabro ba. Aduga nung thin gi ju tum da ba gi. Duga ko la ga ne ngon da lai ma pa da mu thoi ama muk tawi. Moi hingo na mu yengi ko na di tum dhare e pam na. Wet khulai ji ga ne tum do. Hakjang ji khudang ji loin chok thai ba. Da ha ji te sangkom sembirin. Sangkom Again. Hello, bro. Sangum che. Bitakin is him back ngangi. Hello, bro. Is long over kita je. Is banyak tahu lah. Tas. Sangum tak pada kau bani semua pai nei. Ai ikut amana di mai botol lo pai ba. Semua na pai tu. Mana suka na pai deh. Cuma berapa? Yang nungsi na ye, dah hai gro. Mama ga yang nungsi na ye, kau di.